Sidai no charaise anoba bracelet amaga leireko customize or sembane sigi bracelet se loina pull up pulle anambana pull up pulle haibagi atradi kamaina no ha matam seda akoigi money gi yaure ko health yaure aduga amana protection sing sagi negativity dei ngakthokpa khatang na taba akoina nungti gi chatpa khotpa tawriba mayam sedagi adusu ngakthokna bagi haitare ko chatho yumdagi mapan thokpa matamda gari thoboda oiro ama toboda oiro ko adugi protections ki oina su oire ko aduga amana main win ko hade mental peace haina hairas ni ko sida je koina ina sida equa aura gumba so hape ko aduna hadi wa stress kumba kai gumba yamna leye ko le haiga di si se sibi be ai ko adu pulap punjal le ko sida anambana hadi health mayam na maru oise money ko adagi luck amasu leire adagi emotional kaino healing amasu yaure ko aduga plus protection aina nunti gi chatpa khotpa tawri mayam sida hadi ngak thokna bagi damak to ko adu sigi bracelet se lupa lishing amaga chamga khatang ne ko adu bracelet se lei matam de selana amaga dum aina hapsare ko mamang sum hapalai ko haji aina keno toro ko lishing jamwa se si se akoi laaga lobirasu yarani aduga order torosu yarani ko ai makha da number hapcharam gi ko adu selna plate ki print manadab se kem khanbi ganu ko main no ne akoina keno to ide hari nung sine ba koina darkar oi se si se adu nga sai print manade khote hana complaint toro ko ko print se amaga nga sai hadi chamga namaga lakpa matam da hadi kitang khena badum yawe ko adu si order to biro ma'am thank you